Thaina mamangai matam amada khul amada Ibohal kauba nupa ama leirami. Ibohal ki loinabigi mamingna Leimaton haina kaurami. Makhoi ani yum panba khara kuire adubu mamitta macha amata uramde. Ibohal ga Leimaton ga yamna nungsinarami. Aduna Ibohal na Leimaton bu macha pokte haiduna atopa nupi thibagi wakhal leiramde. Ibohal gi mapaga pokminaba mane ama makhoi ki khul aduda mayum palami mamingna Ibemhal kaurami. Nongma Ibemhal do mayagi yumda laklami. Ibemhal machin yamna kalli. Migi imung manung khatnaraga nungaizarami. Ibemhal sa sumangda leptuna Ibohal bu kauri. Ibohal! Ibohal! Noi bu kana mata leitabro? Ine lakli ni he. Kauri badu taraduna Leimaton do imungdagi thorae. Ine lairo imungda changse. Naya nupado labukta ising phaluni haidana chakhibani. Kuido oi hairamani lahani. Ine ne imungda changdrabasu yare. Mapansida phamlage. Nate Leimaton. Nangna hojik phawba angang amta pokchisina karigino. Nanga tungda mangda luhongkhiba makhagi asangbigi machado macha ahum yaukre. Leimaton tapna. Ine aisu kari haigadabano khangdre. Angang amata yaurabadi haiduna amaibi kaya amasu yengre. Sel tamak tinglaga toe. Hojik phawba yaudriba asinadine yauraroi. Ibemhal ki wadu tabada Leimaton mathwai nungaizaramde. Tanja aduda Ibohal so labuktagi halaklami. Mane Ibemhal ubada. Ine lamiro. Ine se nanga wari khara sage haiduna laklibani. Kari wari noine. Atai nate. Hojik phawba nakhoi anigi namitta nacha amata su udri. Ugani haibagi thajabasu leidre. Sagai ase mutpada tare. Sagai ase mutpa yaba nate. Aduna ne nupi ama thinanaba tausi. Ine na khangnaba nupi ama le. Masaka do onthokna phajakhra poni. Ibohal do magi nupi Leimaton da yenglame. Leimaton na nungaitana leptuna leibado ubada Ibohal do nungaizaramde. Ibohal na maneda asumna hairami. Ine pumnamakse nayagi laibakta asumna tho haina tamlambani haina khallage. Hai adu hekta yaba nate ne. Leimaton su yumsida do maglai jasanu. Adubu sagai di mutpa yaroi. Ine na hairibase nangi phananabani. Ine aigi nupi di Leimaton. Leimaton leina atopa nupi amamuk lawba haibada ai ngamoi. Aduga ine wafamdo amukhanna hawdokpirakanu. Hai hawdoktaba yaroi ne. Ibungna poklamlibase nang khaktani. Ine yarani yumda hananaba tawro. O nangi phananaba haibada nangna aibu phai nangna aibu talaba natro. Phare ai ngasidagini ne yum masida amukana khungul taroi. Aina di nangse ibungi machani. Aini hek pokpa ichagumani khale. Nangdi aibu mitopni haina khalaba natro. Asi hairamlaga Ibemhal do sauna chatkhirame. Leimaton na magi nupada. Nupa kaigi ine da dumna hainu. Ine se mathwai nungairamaroi. Nupi inegi maguna aina chapchana khangi. Migi mung thugairaga magi di nungaizabini. Aduna bu mayumda macha mamawga thinaba yadribani. Nupa khanjilurabadi ine na hairamlibado achumba ngaktani. Ai amana maram moiduna sagai ase mutpa tare. Nupi karigina adumna haino sibu akhoina pamdaduna poktabra. Angang poktaba mayam amasu hinglisidi. Asumna Leimaton ga Ibohal ga do wari sanarami. Ibemhal na mingonda asumna wari sarami. Aina di makhoi gi phananaba hairaga aibu yumadudagi chakro haiduna talaklibani. Aine yumaduda amuhana khongul takhraroi. Mawa mana kaino haisibo yumadubudi inegi yumni. Inebu yumadudagi talai haisibo moisu henmandro. Moigi damak phananaba haibiraga. Ho adune moigi phananaba haibiraga aibu phataba taredana hanadi iyaduna ne aibu yamna ningmani. Nupi do hek lakpadagi aikhoi se loina kaukre. Ho aphabada haibado lawdrabadi wajaba tabani kaino. Asumna wari sanarami. Nongma Ibohal na labuktagi halakpada Phaijawga thengnarami. Phaijawga Ibohal ga yamna luna tinarami. Ibohal na Itaw Phaijaw kadom chalunu tawrisibo. Itaw aise konungda chalubani. Ado itaw Ibohal itaw di udaba yamna kuiri. Itaw bu nungairibo. Itaw pangleida leiri haibadunida. Ado itaw itaw gi de ngang kya surage. Itaw
ꯑꯩꯒꯤꯗꯤ ꯏꯁꯣꯔꯅ ꯑꯉꯥꯡ ꯑꯃꯇ ꯄꯤꯕꯤꯗ꯭ꯔꯤ ꯑꯗꯣ ꯏꯇꯥꯎꯒꯤꯗꯤ ꯑꯉꯥꯡ ꯀꯌꯥ ꯁꯨꯔꯒꯦ ꯏꯇꯥꯎ ꯑꯩꯒꯤꯗꯤ ꯑꯉꯥꯡ 3 ꯁꯨꯔꯤ ꯑꯗꯣ ꯀꯩꯅꯣ ꯏꯇꯥꯎꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯉꯥꯡ ꯑꯃꯇ ꯌꯥꯎꯗ꯭ꯔꯤ ꯍꯥꯏꯁꯤꯕꯨ ꯌꯥꯎꯗ꯭ꯔꯤ ꯏꯇꯥꯎ ꯏꯇꯥꯎ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯨꯗ ꯑꯩꯒꯤ ꯏꯆꯥꯁꯨ ꯏꯇꯥꯎꯒꯤ ꯏꯆꯥꯅꯤ ꯑꯩ ꯅꯣꯡꯃ ꯏꯇꯥꯎꯒꯤꯗ ꯏꯆꯥꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯀꯦ ꯑꯁꯨꯝꯅ ꯏꯕꯣꯍꯜꯒ ꯐꯩꯖꯥꯎꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯣꯡꯃ ꯂꯩꯃꯇꯣꯟꯅ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯍꯪꯉꯣꯏ ꯑꯃ ꯏꯁꯤꯡꯗ ꯏꯔꯥꯛꯅꯗꯨꯅ ꯂꯩꯔꯤꯕꯗꯨ ꯂꯩꯃꯇꯣꯟꯅ ꯎꯔꯝꯃꯤ ꯍꯪꯉꯣꯏ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯂꯩꯃꯇꯣꯟꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯂꯩꯃꯇꯣꯟ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯍꯪꯉꯣꯏ ꯑꯗꯨꯕꯨ ꯏꯁꯤꯡ ꯑꯗꯨꯗꯒꯤ ꯂꯧꯈꯠꯇꯨꯅ ꯂꯩꯀꯪꯗ ꯊꯝꯕꯤꯔꯝꯃꯤ ꯍꯪꯉꯣꯏ ꯑꯗꯨ ꯂꯩꯃꯇꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯦ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕꯤ ꯅꯨꯄꯤ ꯅꯍꯥꯛꯅ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯔꯤ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯌꯨ ꯍꯪꯉꯣꯏ ꯑꯩꯅ ꯁꯣꯏꯗꯅ ꯅꯪꯒꯤ ꯅꯐꯝꯗ ꯄꯤꯒꯅꯤ ꯂꯩꯃꯇꯣꯟꯗꯨ ꯍꯪꯉꯣꯏꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯉꯥꯡꯕ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯝꯃꯤ ꯂꯩꯃꯇꯣꯟꯅ ꯍꯪꯉꯣꯏ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯪꯉꯣꯏꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯉꯥꯡꯕꯁꯦ ꯑꯩ ꯑꯃꯨꯛꯇꯁꯨ ꯇꯥꯗ꯭ꯔꯤ ꯅꯍꯥꯛꯄꯨ ꯀꯔꯝꯕ ꯍꯪꯉꯣꯏꯅꯣ ꯑꯩꯍꯥꯛ ꯑꯁꯦ ꯂꯥꯏꯑꯣꯏꯔꯕ ꯍꯪꯉꯣꯏ ꯑꯃꯅꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯔꯣ ꯍꯦ ꯂꯥꯏꯑꯣꯏꯔꯕ ꯍꯪꯉꯣꯏ ꯅꯍꯥꯛꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯤꯅꯕꯤꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯕꯨ ꯃꯃꯥ ꯑꯃ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯎꯍꯟꯕꯤꯌꯨ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯇ ꯑꯣꯏꯔꯕꯁꯨ ꯎꯍꯟꯕꯤꯌꯨ ꯅꯪꯅ ꯅꯤꯡꯂꯤꯕ ꯑꯗꯨꯃꯛ ꯊꯨꯡꯕ ꯑꯣꯏꯖꯔꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯪꯉꯣꯏꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯂꯩꯃꯇꯣꯟ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯃꯌꯨꯝꯗ ꯀꯥꯔꯛꯂꯦ ꯏꯕꯣꯍꯜꯁꯨ ꯄꯌꯥ ꯍꯤꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯃꯇꯣꯟ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯅꯨꯄꯥ ꯉꯁꯤꯗꯤ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯏ ꯀꯔꯤ ꯊꯧꯗꯣꯛꯅꯣꯅꯦ ꯅꯨꯄꯤ ꯂꯩꯃꯇꯣꯟꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯏꯕꯣꯍꯜꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯝꯂꯤꯕ ꯄꯥꯎ ꯑꯗꯨ ꯌꯥꯝꯅ ꯉꯛꯅ ꯇꯥꯔꯝꯃꯤ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯑꯁꯦꯡꯕꯔꯥ ꯑꯁꯦꯡꯕꯅꯤ ꯅꯨꯄꯥ ꯍꯪꯉꯣꯏ ꯑꯗꯨꯅꯅꯦ ꯑꯩꯅ ꯅꯤꯡꯂꯤꯕꯁꯦ ꯊꯨꯡꯖꯔꯣ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯌꯥꯝ ꯊꯥꯖꯗꯅ ꯂꯩꯃꯇꯣꯟꯗꯨ ꯃꯤꯔꯣꯜꯂꯛꯂꯝꯃꯤ ꯏꯕꯣꯍꯜꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯤꯔꯣꯜꯂꯦ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯏꯕꯣꯍꯜꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯇꯣꯟ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯝꯃꯤ ꯂꯩꯃꯇꯣꯟ ꯊꯥ ꯂꯦꯞꯂꯦ ꯇꯥꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯨ ꯌꯥꯝꯅ ꯉꯛꯅꯔꯝꯃꯤ ꯏꯕꯦꯝꯍꯜꯁꯨ ꯄꯥꯎꯗꯨ ꯇꯥꯔꯝꯃꯤ ꯏꯕꯦꯝꯍꯜ ꯍꯔꯥꯎꯕ ꯁꯥꯗꯨꯅ ꯏꯕꯣꯍꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯏꯕꯦꯝꯍꯜꯒꯤ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯏꯕꯣꯍꯜ ꯅꯠꯇꯅ ꯌꯦꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯏꯕꯣꯍꯜꯅ ꯃꯅꯦꯒꯤ ꯆꯥꯅꯅꯕ ꯐꯧ ꯂꯣꯛꯄ ꯈꯨꯗꯤꯡꯒꯤ ꯐꯧ ꯈꯔ ꯈꯔ ꯄꯤꯔꯝꯃꯤ ꯃꯅꯦꯅ ꯁꯦꯜ ꯆꯤꯜꯂꯕꯁꯨ ꯁꯦꯜ ꯄꯤꯕꯤꯔꯝꯃꯤ ꯅꯣꯡꯃ ꯏꯕꯦꯝꯍꯜꯅ ꯁꯥꯎꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯏꯕꯣꯍꯜꯁꯨ ꯃꯅꯦ ꯍꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯨꯗ꯭ꯔꯦ ꯏꯕꯦꯝꯍꯜꯁꯨ ꯃꯌꯥ ꯏꯕꯣꯍꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯅꯤꯡꯂꯕꯁꯨ ꯏꯀꯥꯏꯕꯅ ꯂꯥꯛꯄ ꯉꯝꯂꯝꯗꯦ ꯂꯩꯃꯇꯣꯟ ꯃꯤꯔꯣꯟꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯍꯔꯥꯎꯕ ꯁꯥꯗꯨꯅ ꯂꯥꯛꯂꯝꯃꯤ ꯏꯕꯦꯝꯍꯜꯅ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯏꯕꯨ ꯏꯃꯨꯡꯗ ꯂꯩꯕ꯭ꯔꯣ ꯏꯅꯦ ꯂꯥꯛꯏꯅꯦꯍꯦ ꯂꯩꯃꯇꯣꯟꯗꯣ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ ꯏꯕꯦꯝꯍꯜ ꯎꯕꯗ ꯏꯅꯦ ꯂꯥꯛꯏꯔꯣ ꯑꯩ ꯐꯤꯗꯥ ꯂꯧꯊꯣꯛꯈꯤꯒꯦ ꯉꯥꯛꯇ ꯂꯩꯕꯤꯔꯝꯃꯨꯀꯣ ꯍꯣꯏ ꯍꯣꯏ ꯂꯩꯃꯇꯣꯟꯗꯣ ꯏꯃꯨꯡꯗ ꯐꯤꯗꯥ ꯂꯧꯊꯣꯛꯄ ꯆꯪꯈꯤ ꯂꯩꯃꯇꯣꯟ ꯊꯣꯛꯂꯛꯇꯨꯅ ꯃꯅꯦꯕꯨ ꯐꯤꯗꯥ ꯊꯥꯕꯤꯔꯝꯃꯤ ꯏꯕꯦꯝꯍꯜ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯏꯅꯦꯁꯦ ꯅꯪ ꯊꯥ ꯂꯦꯞꯂꯦ ꯇꯥꯕꯗ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯆꯦꯜꯂꯛꯂꯤꯕꯅꯤꯅꯦꯍꯦ ꯅꯠꯇꯦ ꯅꯪꯕꯨ ꯊꯥ ꯀꯌꯥ ꯍꯥꯏꯔꯛꯑꯒꯦ ꯏꯅꯦ ꯊꯥ 3 ꯍꯥꯏꯔꯛꯏ ꯑꯗꯨ ꯏꯅꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯈ꯭ꯔꯁꯦ ꯅꯌꯥ ꯅꯨꯄꯥꯗ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯉꯥ ꯂꯩꯍꯜꯂꯨꯒꯦ ꯆꯥꯊꯣꯛꯑꯒ ꯂꯣꯏꯔꯦꯗꯅ ꯇꯟꯖꯥ ꯑꯗꯨꯗ ꯏꯕꯣꯍꯜꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ ꯃꯅꯦ ꯂꯩꯕꯗꯨ ꯎꯕꯗ ꯍꯩꯃꯥ ꯏꯅꯦ ꯂꯥꯛꯑꯝꯃꯤꯅ ꯅꯅꯦꯁꯦ ꯑꯩꯈꯣꯏ ꯂꯩꯃꯇꯣꯟ ꯊꯥ ꯂꯦꯞꯂꯦ ꯇꯥꯕꯗ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯆꯦꯜꯂꯛꯂꯤꯕꯅꯤ ꯂꯩꯃꯇꯣꯟ ꯁꯤꯗꯒꯤꯗꯤ ꯑꯋꯥꯕ ꯊꯕꯛ ꯁꯨꯕ ꯌꯥꯗ꯭ꯔꯦꯀꯣ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯒꯗꯕꯅꯤ ꯍꯣꯏꯅꯦ ꯂꯩꯃꯇꯣꯟ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯅꯨꯄꯥ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯉꯥ ꯃꯆꯥ ꯑꯃꯇ ꯂꯩꯕꯤꯔꯨꯆꯣ ꯉꯁꯤꯗꯤ ꯏꯅꯦꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯅꯕ ꯑꯣ ꯍꯣꯏ ꯍꯣꯏ ꯑꯩ ꯂꯩꯔꯨꯒꯦ ꯏꯕꯣꯍꯜꯗꯨ ꯀꯩꯊꯦꯜꯗ ꯉꯥ ꯂꯩꯕ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯉꯥ ꯊꯣꯡꯗꯨꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯩꯃꯇꯣꯟꯁꯨ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯗꯨꯅ ꯑꯉꯥꯡ ꯎꯅꯕꯤ ꯑꯃꯥꯏꯕꯤꯅ ꯂꯩꯃꯇꯣꯟꯕꯨ ꯁꯣꯏꯗ ꯉꯥꯝꯗꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯎꯅꯔꯝꯃꯤ ꯏꯕꯣꯍꯜꯗꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯦ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯏꯕꯣꯍꯜ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯅꯣꯏꯅꯣꯏ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯀꯧꯔꯝꯃꯤ ꯏꯕꯣꯍꯜꯒ ꯂꯩꯃꯇꯣꯟꯒꯅ ꯇꯥꯡꯅ ꯐꯪꯏ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯅꯣꯏꯅꯣꯏꯕꯨ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯔꯝꯃꯤ ꯅꯣꯏꯅꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯌꯥꯝꯅ ꯅꯣꯏꯔꯝꯃꯤ ꯃꯁꯛꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ ꯆꯥꯛꯁꯨ ꯌꯥꯝꯅ ꯆꯥꯔꯝꯃꯤ ꯃꯄꯥꯡꯒꯜꯁꯨ
नुपा अमदगी हेन्ना नोइनोइना कल्लम्मी नोंमा खुलगी लंपाक्ता अंगांग मयाम सानरमी नोइनोइसु अंगांग मयाम सानरिबा अदुदा लाक्लम्मी नोइनोइ मखोल अदु खरा चाउना अमांगबी सानबदो अइसु याउगे अंगांग अमना करीमनदुना हाइरई नोइनोइ नंगबु चेनबा ngamगद्रो नोइरि खुनोइदुगा ngamनिना नोइ चेलो अइ तानरके नोइनोइ नंगना चेनबदा लेबाकसे थक थक निक्तौ माले अंगांग अमना मु हाइरई लेबाक थक थक निक्पदा नते लेक्रक चतोइनी अंगांग सिंग अदुना नोइनोइदा नोइ हाइदुना करीमना बिरमी नोइनोइसु अहानबददि सावरमदे मखोइना असुम करीमनरकपा अदुदा महाक सावरकले मंगोंदा करीमनरकपा नुपासिंग अदु ngakthi chaplami madu ubada atai angang sing adudi tumin tumin leirami nupa ani du noinoina ngakthi chappaduda sor honba ngamdana wana khanglami noinoi sauna aingonda yam karimna ningbra ha aingonda yam karimna ningadi aduni noinoina ngakthi chaptuna thamliba nupa ani du yamna wana amuhana haizararoi haina hairami noinoisu ngakthi chapliba nupa ani du thadoklami nupa ani do kanna kanna lok khuri noinoina angang sing aduda yengduna mathanga he aingonda karyamna raaba aina kaidoki yengunoi waya se hairam laga noinoi du chatkhirame angang sing adusu noinoina chatkhibudu kina yengduna laihawi numit asidagi angang sing adu noinoida amuk hana karyamna khidre mi sing adu noinoi bu yamna kinarame mama mapa sing nusu macha singda noinoiga tinagano haina hairami asumna noinoisu leisabi pharaklami noinoi mamada chaklami haiduna hairami ima hoju phawa khoige chak loidribo ai chaklambana yadra haiba khara thuna chak to loisalo imagi bema nangna numi chu pachabagi da tawraga lei nangse leisabi pharabani nangsu nasa adusu samusum sum manchale chak to khara khara hanthana chaba khara tamu as ima samu malaga kaidorage chak hanthana chabadi sunga menga maroi ai chak thiro hoi hoi ima nangi chak to thibirage leimaton do macha nupi na chana na ba chak thirame noinoi su mama na magi thiri ba chak saruk to charame adu ba chak to oktre noinoi na mama da chak khara habna na ba hairame leimaton su macha gi chak to khara hablame madu phawba noinoi du chak oktre amuk su mama da chak habna na ba hairame leimaton na hairei chak sibu nang loina charage hairibro nongmata o ekau ba haidini bema nang sidine nangi chak thongbase aidi warabani noinoi du makhut hamduna nongmata imana na chabu chak pukthana pizabra puksung than thalandana tokpa ngaktani hai kadai degi nangi chak khucha dudi lai phawona ne nangbu chak pukthana pizaba ngamloi chak pukthana pizaba ngamloi do oiradi karigi aibu pokpiramino noinoi du wahai khara se hairam laga chakhumdagi sauna thokirame leimaton macha nupi na thokibado yengduna mathanda asumna haija howi aibu masibu kharam haina ngangna sige noiriba khunoi laknoi asiga nupa amatana lobida batari me sibo noinoi sumayumdagi tholaktuna tomjogi inkholda laklame tomjogi inkholda matamatamgi oiba hai pambi mayam ama tharame hai singadu yolaga tomjomagi imung purame haino pambida paliba haino amunba singadu ubada noinoi du maten yotuna sidi phasana hawrani he haino amunba singsi niktharaga phasana phamaga charade hawkhrani da ipu tomchu su leiba ude haino pambida paliba haino singse nikthaduna hekta charage asi haiduna haino pambido paiduna niklami adumna noinoi na haino adu nikpaduda haino pambida paliba haino singadu kelaklami noinoi na famduna haino amunba singdu charame haino chama hena charame pukse pik hek thale si werdi yumda chatuna nungaina tomurage asi haiduna mayumda chatkirame tomchona magi inkholda haino amunba hek palakpada haino makongda haino chakibagi maru ngakta leiribadu ubada tomchowdu yamna ngaklami tomchona haino pambi aduda yenglubadadi haino amunbadi lairadana asangbo phawba palamdabadu ubada tomchowdu makhutuna makokta paiduna leimaida famtharame karino tawriside haino pambi asida palhawba haino amunba singado amata palamjene aidi loiredana magi ibohalgi macha nupi noinoina chathokpa soidana oirangani khangani dana adubudi
ꯑꯩꯒꯤ ꯍꯩꯅꯧ ꯑꯃꯠꯇ ꯂꯦꯝꯅ ꯃꯥꯡꯕ ꯌꯥꯔꯣꯏ ꯃꯥꯅ ꯆꯥꯈ꯭ꯔꯤꯕꯁꯦ ꯃꯔꯨ ꯀꯌꯥꯅꯣ ꯍꯥꯏꯗꯨꯅ ꯃꯁꯤꯡ ꯊꯤꯒꯦ ꯑꯗꯨꯒ ꯁꯦꯜ ꯂꯧꯅꯅꯕ ꯏꯕꯣꯍꯜꯗꯣ ꯍꯩꯅꯧ ꯃꯔꯨꯁꯤꯡ ꯑꯗꯨ ꯃꯁꯤꯡ ꯊꯤꯔꯝꯃꯤ ꯍꯩꯅꯧ ꯃꯔꯨ 105 ꯑꯣꯏꯔꯝꯃꯤ ꯇꯣꯝꯆꯧꯗꯨ ꯍꯩꯅꯧ ꯃꯔꯨꯁꯤꯡ ꯑꯗꯨ ꯌꯣꯝꯁꯤꯟꯗꯨꯅ ꯏꯕꯣꯍꯜꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯏꯕꯣꯍꯜꯁꯨ ꯂꯧꯕꯨꯛ ꯆꯠꯂꯨꯕ ꯃꯈꯣꯡ ꯃꯈꯨꯠ ꯆꯥꯝꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯇꯣꯝꯆꯧꯅ ꯏꯕꯣꯍꯜꯕꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ 이보할 ꯅꯪ ꯂꯩꯔꯝꯕ ꯌꯥꯝ ꯐꯔꯦ ꯈꯨꯔꯥꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯀꯩ ꯍꯥꯏꯒꯦ ꯈꯨꯔꯥ ꯑꯇꯩ ꯅꯠꯇꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯅꯣꯏꯅꯣꯏꯅ ꯑꯩꯒꯤ ꯏꯪꯈꯣꯜꯗ ꯆꯪꯂꯛꯇꯨꯅ ꯑꯩꯒꯤ ꯌꯣꯟꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯍꯩꯅꯧ ꯑꯃꯨꯟꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯆꯥꯊꯣꯛꯂꯝꯂꯤꯕꯅꯤ ꯊꯥꯖꯗ꯭ꯔꯒꯅꯅꯦ ꯅꯆꯥꯅꯨꯄꯤꯅ ꯆꯥꯔꯝꯕꯒꯤ ꯍꯩꯅꯧ ꯃꯔꯨꯁꯤꯡꯁꯦ ꯌꯦꯡꯉꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯩꯅꯧ ꯃꯔꯨꯁꯤꯡꯗꯨ ꯂꯩꯃꯥꯏꯗ ꯍꯩꯗꯣꯛꯂꯝꯃꯤ 이보할 ꯌꯥꯝꯅ ꯉꯛꯅ ꯈꯨꯔꯥ ꯑꯁꯨꯛ ꯌꯥꯝꯕ ꯍꯩꯅꯧ ꯃꯔꯨꯁꯤꯡ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯂꯣꯏꯅ ꯆꯥꯕꯒꯤꯔꯅꯦ ꯃꯥꯅꯤꯅꯦ 이보할 ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯅꯪꯅ ꯊꯥꯖꯗ꯭ꯔꯒꯅꯅꯦ ꯅꯆꯥꯅꯨꯄꯤꯗꯨ ꯀꯧꯊꯣꯔꯛꯎ ꯑꯗꯨꯒ ꯍꯪꯉꯨ 이보할ꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯝꯃꯤ ꯅꯣꯏꯅꯣꯏꯁꯨ ꯏꯃꯨꯡꯗꯒꯤ ꯏꯅꯣꯏ ꯅꯣꯏꯕ ꯃꯈꯩ ꯊꯣꯔꯛꯂꯝꯃꯤ ꯅꯣꯏꯅꯣꯏꯗꯨ ꯌꯥꯝꯅ ꯇꯟꯅ ꯀꯩ ꯍꯥꯏꯒꯦ ꯄꯥꯕ ꯃꯤ ꯉꯥꯛꯇꯪ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯁꯤꯗ ꯊꯣꯛꯅ ꯌꯦꯠꯈ꯭ꯔꯄꯣꯠꯅꯦ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯍꯩ ꯅꯄꯨ ꯇꯣꯝꯆꯧꯒꯤ ꯏꯪꯈꯣꯜꯗ ꯆꯪꯗꯨꯅ ꯅꯪ ꯃꯤꯒꯤ ꯍꯩꯅꯧꯗꯨ ꯍꯦꯛꯂꯒ ꯆꯥꯔꯨꯕ꯭ꯔꯥ ꯍꯥꯏꯌꯨ ꯄꯥꯕ ꯀꯗꯥꯏꯗꯒꯤ ꯍꯩꯅꯧ ꯆꯥꯕꯅꯣ ꯑꯩꯗꯤ ꯆꯥꯛ ꯇꯣꯛꯄꯗꯒꯤ ꯇꯨꯝꯕꯗꯨꯅ ꯍꯧꯖꯤꯛꯇ ꯍꯧꯒꯠꯄꯗ ꯉꯥꯏꯔꯤ ꯇꯣꯝꯆꯧꯅ ꯅꯪꯅ ꯆꯥꯗ꯭ꯔꯕꯗꯤ ꯀꯅꯥ ꯂꯥꯛꯑꯒ ꯑꯁꯨꯛ ꯌꯥꯝꯕ ꯍꯩꯅꯧ ꯑꯁꯤ ꯆꯥꯗꯣꯏꯕ ꯑꯗꯨꯗꯤ ꯏꯄꯨ ꯑꯩꯅ ꯏꯄꯨ ꯍꯣꯏꯒꯤ ꯏꯪꯈꯣꯜꯗ ꯂꯥꯛꯑꯒ ꯍꯩꯅꯧ ꯆꯥꯕꯗꯣ ꯏꯄꯨ ꯎꯍꯧꯕ꯭ꯔꯥ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯊꯕꯛ ꯆꯠꯊꯣꯛꯂꯤꯉꯩꯗ ꯎꯍꯧꯗ꯭ꯔꯦ ꯑꯩꯒꯤ ꯏꯪꯈꯣꯜꯗ ꯆꯪꯗꯨꯅ ꯍꯩꯅꯧ ꯆꯥꯊꯣꯛꯂꯝꯂꯤꯕꯗꯣ ꯅꯪꯅꯅꯦ ꯍꯥꯏꯕ ꯏꯄꯨ ꯃꯨꯟꯅ ꯈꯪꯉꯒꯅꯤ ꯂꯥꯛꯂꯤꯕꯁꯦ ꯑꯗꯨꯅꯅꯦ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ ꯏꯄꯨꯒꯤ ꯍꯩꯅꯧꯗꯣ ꯂꯥꯏ ꯂꯥꯛꯑꯒ ꯆꯥꯕ ꯑꯣꯏꯔꯝꯅꯤ ꯑꯩꯗꯤ ꯆꯥꯗꯦ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯇꯨꯝꯃꯦ ꯄꯥꯕ ꯍꯥꯏꯗꯧꯕ ꯋꯥ ꯂꯣꯏꯔꯗꯤ ꯑꯩ ꯏꯃꯨꯡ ꯆꯪꯉꯒꯦ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯏꯅꯣꯏꯗꯨ ꯏꯃꯨꯡ ꯆꯪꯈꯤꯔꯝꯃꯤ ꯇꯣꯝꯆꯧꯁꯨ ꯃꯥꯅ ꯎꯍꯧꯕ ꯅꯠꯇꯕꯅꯤꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯗꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ 이보할ꯅ ꯇꯣꯝꯆꯧꯕꯨ ꯈꯥꯝꯗꯨꯅ ꯁꯦꯜ ꯈꯔ ꯄꯤꯔꯝꯃꯤ 이보할 ꯃꯆꯥꯅꯨꯄꯤꯅ ꯇꯧꯕ ꯊꯕꯛꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃ ꯅꯣꯏꯅꯣꯏꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯅꯨꯄꯥ ꯈꯔ ꯊꯦꯡꯅꯔꯝꯃꯤ ꯅꯨꯄꯥꯁꯤꯡꯗꯨ ꯅꯣꯏꯅꯣꯏ ꯂꯥꯛꯄ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ 이따ꯎꯁꯥ ꯁꯥꯃꯨ ꯂꯥꯛꯑꯦꯍꯦ ꯅꯣꯏꯅꯣꯏꯁꯦ ꯅꯣꯏꯖꯕꯩ ꯋꯥꯅꯤ ꯃꯁꯛꯀꯗꯤ ꯐꯖꯔꯤ ꯄꯣꯠꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯣꯏꯅꯣꯏꯁꯦ ꯅꯪ ꯀꯣꯛ ꯂꯧꯁꯤꯜꯂꯣꯗꯅ ꯈꯨꯟꯅꯣꯏ ꯂꯥꯡꯅꯣꯏꯁꯤꯗ ꯅꯨꯄꯥ ꯑꯃꯗꯅꯁꯨ ꯂꯧꯕꯤꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯑꯁ ꯅꯣꯏꯅꯣꯏꯁꯦ ꯑꯩꯅ ꯂꯧꯔꯗꯤ ꯐꯧꯗꯤ ꯍꯥꯏꯕꯗꯧꯅ ꯍꯥꯏꯈꯤꯗꯧ ꯃꯥꯜꯂꯦ ꯌꯥꯡꯒ ꯈꯔ ꯀꯪꯉꯦ ꯏꯇꯥꯎ ꯅꯪ ꯅꯣꯏꯅꯣꯏ ꯂꯧꯔꯗꯤ ꯅꯈꯨꯠꯇ ꯍꯝꯕ ꯆꯥꯗꯣꯏꯅꯤꯍꯦ ꯌꯦꯡꯉꯨꯅꯦ ꯅꯣꯏꯅꯣꯏ ꯂꯥꯛꯄꯗ ꯂꯩꯕꯥꯛꯁꯦ ꯊꯛ ꯊꯛ ꯅꯤꯛꯑꯦ ꯍꯥꯏꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯅꯣꯏꯅꯣꯏꯁꯨ ꯇꯥꯔꯝꯃꯤ ꯅꯣꯏꯅꯣꯏ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯅꯣꯏꯅꯣꯏꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯅꯣꯏꯅꯣꯏ ꯁꯥꯎꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯅꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯣ ꯑꯩꯅ ꯇꯥꯔꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ ꯅꯨꯄꯥ ꯑꯃꯅ ꯀꯤꯅ ꯑꯩꯈꯣꯏꯗꯤ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ ꯅꯪꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯈꯤꯕꯁꯨ ꯂꯩꯇꯦ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨꯕꯨ ꯑꯩꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯈꯤꯕ ꯂꯩꯇꯦ ꯀꯥꯏꯅ ꯍꯦ ꯃꯁꯤ ꯈꯨꯄꯥꯛ ꯑꯁꯤꯅ ꯊꯥꯖꯤꯜꯂꯛꯎꯔ ꯅꯪ ꯀꯩꯅꯣꯗ ꯅꯣꯏꯅꯣꯏ ꯑꯩꯈꯣꯏꯅ ꯅꯍꯥꯟꯈꯩ ꯀꯩꯝ ꯍꯥꯏꯕꯤꯗꯕꯁꯤꯗ ꯅꯪ ꯅꯥꯎ ꯌꯥꯝꯅ ꯆꯥꯎꯔꯤꯅꯦ ꯅꯪ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯀꯥꯎꯗꯕ ꯐꯩꯀꯣ ꯅꯣꯏꯅꯣꯏ ꯌꯥꯝ ꯁꯥꯎꯅ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯜꯂꯝꯃꯤ ꯑꯇꯩ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯅꯣꯏꯅꯣꯏꯅ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯑꯗꯨꯗ ꯐꯨꯕꯗꯨꯗ ꯅꯣꯏꯅꯣꯏꯗ ꯈꯨꯠ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯏꯅꯣꯏꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯡ ꯇꯦꯛꯄ ꯃꯈꯨꯠ ꯇꯦꯛꯄ ꯐꯅ ꯌꯥꯝꯅ ꯌꯥꯎꯅꯔꯝꯃꯤ ꯅꯣꯏꯅꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯁꯣꯛꯇꯨꯅ ꯂꯩꯕ ꯅꯨꯄꯥ ꯑꯃꯅ ꯌꯥꯝꯅ ꯁꯣꯟꯅ ꯅꯣꯏꯅꯣꯏ ꯅꯪ ꯈꯪꯅꯤ ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤꯗꯅ ꯑꯗꯨꯕꯨꯗꯤ ꯂꯩꯃꯇꯣꯟꯗꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯔꯝꯃꯤ ꯏꯆꯥ ꯅꯨꯄꯤꯅꯤꯅ ꯑꯃ ꯂꯩꯔꯤꯁꯦ ꯃꯃꯥꯒꯤ ꯃꯇꯦꯡ ꯈꯤꯇ ꯐꯥꯎꯕ ꯄꯥꯡꯗꯦ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯆꯥꯕꯒ ꯇꯨꯝꯕꯒ ꯆꯠꯄꯒ ꯇꯧꯗꯨꯅ ꯑꯗꯨꯝꯂꯩ ꯃꯄꯥꯗꯣ ꯑꯃꯨꯛ ꯍꯜꯂꯛꯑꯅꯤ ꯍꯜꯂꯛꯑꯒ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥꯅ ꯑꯃꯨꯛ ꯍꯪꯉꯛꯑꯅꯤ ꯑꯩꯗꯤꯅꯦ ꯌꯨꯝ ꯑꯁꯤꯗꯒ ꯑꯃꯠꯇ ꯂꯩꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯤꯁꯤꯅꯦ ꯇꯟꯖꯥ ꯑꯗꯨꯗ ꯏꯕꯣꯍꯜꯁꯨ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯂꯝꯃꯤ ꯀꯩꯗꯧꯔꯦ ꯃꯃꯥ ꯅꯪꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯑꯃꯨꯛ ꯂꯩꯔꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛꯇꯤ ꯂꯣꯏꯔꯕ꯭ꯔꯥ ꯑꯩꯁꯦ ꯆꯥꯛ ಚಾಥೋಗ ಲಬುಕ್ತ ಅಮುಕ್ ಚꯠꯇꯣꯏꯅꯤ ꯂꯩꯃꯇꯣꯟꯗꯨ ꯁꯧ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣ ꯀꯗꯥꯏꯗꯒꯤ ꯆꯥꯛ ꯂꯣꯏꯕꯅꯣ ꯆꯥꯛ ꯑꯝꯇ ꯊꯣꯡꯗ꯭ꯔꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯏꯇꯣꯝꯇꯅ ꯂꯣꯏꯁꯤꯟꯕꯗ
ꯑꯩ ꯌꯥꯝꯅ ꯋꯥꯔꯕꯖꯥꯠꯅꯤ ꯏꯕꯣꯍꯜ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯌꯥꯝꯅ ꯋꯥꯔꯒꯅ ꯑꯩ ꯅꯨꯄꯤ ꯑꯃꯒ ꯑꯃꯨꯛ ꯄꯨꯁꯜꯂꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯊꯥꯏꯅ ꯑꯩꯒ ꯀꯣꯏꯅꯔꯝꯕꯤ ꯀꯕꯣꯛ ꯂꯩꯗꯣ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ ꯃꯗꯨ ꯑꯣꯏꯅ ꯄꯨꯁꯜꯂꯛꯑꯣꯔꯣ ꯂꯩꯃꯇꯣꯟꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯄꯨꯁꯜꯂꯛꯑꯣ ꯃꯀꯣꯛꯇꯨꯗ ꯅꯨꯔꯥ ꯆꯐꯨꯁꯤꯅ ꯊꯣꯝꯒꯦ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯦ ꯇꯧꯕꯗ ꯅꯪ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯕꯗꯥꯏꯅꯦ ꯑꯗꯨꯒꯤ ꯍꯥꯏꯕꯅꯤꯗ ꯅꯆꯥꯅꯨꯄꯤꯗꯤ ꯂꯩꯕ ꯎꯗꯦ ꯀꯗꯥꯏ ꯆꯠꯈꯤꯒꯦ ꯃꯥꯅꯕꯨ ꯀꯗꯥꯏ ꯆꯠꯅꯤ ꯍꯥꯏꯒꯦ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯆꯥꯕ ꯌꯥꯕ ꯀꯔꯤ ꯄꯥꯜꯂꯦ ꯍꯥꯏꯗꯨꯅ ꯊꯤꯕ ꯆꯠꯂꯝꯈꯤꯅꯤ ꯈꯨꯜ ꯑꯁꯤꯗ ꯅꯆꯥꯅꯨꯄꯤꯅ ꯆꯥꯕꯗ ꯍꯩ ꯔꯥ ꯑꯃꯠꯇ ꯄꯥꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤꯕꯅꯤ ꯍꯩ ꯔꯥ ꯆꯥꯕꯕꯨ ꯀꯩꯅꯣ ꯆꯥꯖꯁꯅꯨ ꯃꯄꯥ ꯑꯩꯅ ꯌꯥꯏ ꯃꯣꯏ ꯃꯄꯥꯅ ꯌꯥꯕꯗꯨꯅꯅꯤ ꯅꯆꯥꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯁꯦ ꯃꯤꯅꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯌꯥꯝꯅ ꯉꯥꯡꯅꯔꯕꯅꯤ ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯕꯅꯤ ꯀꯔꯤꯒꯤ ꯏꯀꯥꯏꯔꯤꯕ ꯏꯆꯥꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯨꯕꯁꯨ ꯅꯠꯇꯅ ꯌꯥꯔꯦ ꯃꯃꯥ ꯅꯪꯁꯨ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯅꯅꯕ ꯑꯗꯨꯝ ꯇꯧꯔꯨꯆꯣ ꯍꯣꯏ ꯊꯣꯡꯉꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯇꯣꯟꯗꯨ ꯏꯃꯨꯡ ꯆꯪꯈꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯈꯨꯜ ꯑꯗꯨꯒꯤ ꯃꯧ ꯈꯔ ꯏꯕꯣꯍꯜꯒꯤ ꯌꯨꯝꯗ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯂꯝꯃꯤ ꯃꯧꯁꯤꯡ ꯑꯗꯨꯅ ꯁꯥꯎꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯏꯕꯣꯍꯜꯅ ꯏꯇꯩꯃ ꯍꯣꯏ ꯃꯌꯥꯝ ꯂꯥꯛꯄꯤꯔꯤꯗꯅ ꯏꯇꯩꯃ ꯍꯣꯏ ꯃꯌꯥꯝ ꯂꯥꯛꯄꯕꯨ ꯀꯩ ꯂꯩꯔꯒꯦ ꯏꯇꯩꯃ ꯍꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯅꯣꯏꯅꯣꯏꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯃꯈꯨꯠ ꯊꯨꯗꯦꯛꯄꯤꯔꯝꯃꯤꯅꯦꯍꯦ ꯑꯩꯈꯣꯏꯒꯤꯁꯨ ꯏꯆꯥꯁꯤꯡꯗꯣ ꯅꯣꯏꯅ ꯃꯈꯨꯠ ꯂꯣꯏꯅ ꯊꯨꯗꯦꯛꯄꯤꯔꯝꯃꯤ ꯃꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯇꯥꯕꯗ ꯏꯕꯣꯍꯜꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯃꯄꯥꯟꯗ ꯃꯤ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯂꯩꯃꯇꯣꯟꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ ꯂꯩꯃꯇꯣꯟꯅ ꯏꯆꯦ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯃꯌꯥꯝ ꯂꯥꯛꯄꯕꯣ ꯍꯣꯏ ꯏꯕꯦꯝꯃ ꯅꯆꯥꯅꯨꯄꯤ ꯁꯥꯃꯨꯗꯧꯅ ꯅꯣꯏꯕꯤꯗꯣ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡ ꯑꯗꯣ ꯃꯈꯨꯠ ꯂꯣꯏꯅ ꯊꯨꯗꯦꯛꯄꯤꯔꯝꯂꯦ ꯃꯥꯅ ꯑꯗꯨ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯂꯩꯃꯇꯣꯟ ꯅꯆꯥꯅꯨꯄꯤꯗꯣ ꯈꯔ ꯋꯥꯔꯛꯑꯣ ꯅꯆꯥꯅꯨꯄꯤꯗꯣ ꯀꯤꯕꯗꯒꯤ ꯑꯉꯥꯡꯁꯤꯡꯁꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯑꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯏꯆꯦ ꯁꯥꯎꯕꯤꯕ ꯌꯥꯗꯦ ꯑꯩ ꯃꯇꯨꯡ ꯇꯧꯗꯅꯕ ꯏꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯒꯦ ꯍꯟꯗꯛꯀꯤꯁꯤꯃꯗꯤꯅꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯥ ꯌꯦꯡꯂꯒꯦ ꯃꯊꯪꯒ ꯇꯧꯔꯕꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯇꯥꯛꯀꯅꯤ ꯑꯁꯨꯝꯅ ꯃꯧꯁꯤꯡ ꯑꯗꯨ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯂꯩꯃꯇꯣꯟ ꯗꯥꯔꯤꯗꯨꯗ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯐꯝꯂꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯑꯣꯟꯊꯣꯛꯅ ꯐꯔꯣꯏꯗꯧꯔꯤꯗ ꯃꯥꯒꯤ ꯍꯥꯛꯇꯛꯇ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯉꯥꯡꯂꯝꯂꯤꯕꯁꯦ ꯀꯌꯥꯗꯤ ꯌꯥꯝꯂꯦ ꯉꯁꯤꯅꯦ ꯍꯟꯊꯍꯜꯂꯛꯈꯤꯁꯅꯨ ꯈꯪꯒꯅꯤꯕ ꯃꯃꯥ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯏꯆꯥꯅ ꯁꯥꯎꯅꯅꯕ ꯋꯥ ꯉꯥꯡꯒꯅꯤ ꯑꯗꯨꯅꯕꯨ ꯏꯆꯥꯅ ꯐꯨꯔꯤꯕꯅꯤ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯒꯕꯨ ꯏꯆꯥꯅ ꯍꯦꯛꯇ ꯐꯨꯒꯗ꯭ꯔꯣ ꯏꯆꯥꯅ ꯐꯨꯔꯝꯂꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯣ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯥꯔꯟ ꯇꯥꯕꯅꯤ ꯐꯨꯁꯅꯨ ꯏꯄꯥꯅ ꯌꯥꯏ ꯃꯣꯏ ꯃꯄꯥꯅ ꯑꯗꯨꯝꯅ ꯏꯆꯥꯁꯦ ꯀꯟꯈꯠꯇꯨꯅ ꯏꯆꯥꯁꯦ ꯃꯥꯡꯍꯜꯂꯕꯅꯤ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯏꯆꯥꯁꯦ ꯅꯨꯄꯤꯅꯤ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯀꯩꯗꯧꯅꯨꯡꯗ ꯃꯥꯟꯅꯕ ꯌꯥꯔꯣꯏ ꯃꯃꯥ ꯏꯆꯥ ꯅꯨꯄꯤꯁꯤ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯅꯨꯄꯥ ꯑꯃꯗꯒꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯏꯆꯥꯅꯤ ꯑꯗꯨꯝꯅ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯅꯣꯏꯅꯣꯏꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯨ ꯆꯥꯗꯨꯅ ꯂꯥꯛꯏ ꯃꯆꯥꯅꯨꯄꯤ ꯆꯪꯂꯛꯄꯗꯨ ꯂꯩꯃꯇꯣꯟꯅ ꯎꯔꯝꯃꯤ ꯍꯩ ꯅꯪꯅ ꯃꯤ ꯐꯨꯔꯨꯏ ꯍꯥꯏꯁꯦ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅꯣꯏꯗꯨ ꯆꯨꯗꯨ ꯆꯥꯅ ꯍꯥꯏꯔꯛꯏ ꯂꯝ ꯍꯦꯟꯕꯒꯤ ꯐꯨꯕꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯩ ꯅꯪꯁꯦ ꯅꯨꯄꯤꯅꯤꯅꯦꯍꯦ ꯏꯃꯥꯅ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯑꯩ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯕꯨ ꯑꯩ ꯅꯨꯄꯤ ꯅꯠꯇꯦ ꯅꯨꯄꯥꯅꯤ ꯍꯥꯏꯈ꯭ꯔꯕꯣ ꯃꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯏꯕꯣꯍꯜꯅ ꯅꯣꯛꯂꯗꯨꯅ ꯏꯆꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯏꯄꯥꯒꯤ ꯅꯣꯏꯅꯣꯏ ꯅꯃꯥ ꯑꯁꯤ ꯉꯥꯎꯔꯕꯅꯤ ꯅꯃꯥꯅ ꯍꯥꯏꯕ ꯇꯥꯔꯨꯅꯨ ꯅꯃꯥꯅꯅꯦ ꯆꯥꯛꯀ ꯂꯣꯏꯔꯕꯅꯤ ꯏꯄꯥ ꯏꯆꯥ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ ꯂꯥꯎ ꯅꯃꯥꯗꯤꯅꯦ ꯏꯁꯧ ꯂꯥꯡꯕ ꯐꯔꯒ ꯃꯥꯏ ꯆꯥꯖꯔꯅꯤ ꯍꯣꯏ ꯕꯥꯕꯥ ꯏꯕꯣꯍꯜꯒ ꯅꯣꯏꯅꯣꯏꯒꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯩꯃꯇꯣꯟꯗꯤ ꯗꯥꯔꯤꯗꯨꯗ ꯐꯝꯗꯨꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯍꯧꯔꯤ ꯅꯣꯡꯃ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯁꯥꯃꯨ ꯑꯉꯥꯎꯕ ꯃꯀꯣꯟꯅꯨꯡꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯂꯥꯟꯃꯤꯁꯤꯡꯅ ꯐꯥꯅꯅꯕ ꯍꯣꯠꯅꯔꯕꯁꯨ ꯑꯆꯧꯕ ꯁꯥꯃꯨ ꯑꯣꯏꯕꯅ ꯐꯥꯕ ꯉꯝꯂꯝꯗꯦ ꯅꯤꯡꯊꯧꯗꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯅꯤꯡꯊꯧꯅ ꯃꯟꯇ꯭ꯔꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯁꯒꯣꯜ ꯄꯥꯎꯖꯦꯜ ꯆꯠꯍꯜꯂꯣ ꯁꯥꯃꯨ ꯑꯗꯨꯕꯨ ꯍꯤꯡꯅ ꯅꯠꯇ꯭ꯔꯒ ꯁꯤꯅ ꯐꯥꯕ ꯉꯝꯕ ꯃꯤꯗ ꯅꯤꯡꯊꯧ ꯑꯩꯅ ꯃꯅꯥ ꯃꯊꯨꯝ ꯆꯥꯎꯅ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯎ ꯐꯒꯅꯤ ꯅꯤꯡꯊꯧ ꯑꯁꯨꯝꯅ ꯃꯟꯇ꯭ꯔꯤꯅ ꯂꯥꯟꯃꯤ ꯈꯔ ꯁꯒꯣꯜ ꯄꯥꯎꯖꯦꯜ ꯆꯠꯍꯜꯂꯝꯃꯤ ꯇꯥꯎ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ ꯑꯉꯥꯎꯕ ꯁꯥꯃꯨ ꯑꯗꯨꯕꯨ ꯍꯤꯡꯅ ꯅꯠꯇ꯭ꯔꯒ ꯁꯤꯅ ꯐꯥꯕ ꯉꯝꯕ ꯃꯤ ꯑꯗꯨꯗ ꯏꯅꯤꯡꯊꯧꯅ ꯃꯅꯥ ꯃꯊꯨꯝ ꯆꯥꯎꯅ ꯄꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯁꯒꯣꯜ ꯄꯥꯎꯖꯦꯜ ꯆꯠꯂꯝꯃꯤ
ꯑꯗꯨꯕꯨ ꯑꯉꯥꯎꯕ ꯁꯥꯃꯨ ꯑꯗꯨꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯐꯥꯕ ꯉꯝꯂꯝꯗꯦ꯫ ꯑꯉꯥꯎꯕ ꯁꯥꯃꯨ ꯑꯗꯨꯅ ꯌꯨꯝ ꯀꯌꯥ ꯑꯃ ꯃꯥꯡꯍꯜꯂꯝꯃꯤ, ꯃꯤ ꯀꯌꯥ ꯑꯃꯁꯨ ꯍꯥꯠꯂꯝꯃꯤ꯫ ꯑꯉꯥꯎꯕ ꯁꯥꯃꯨ ꯑꯗꯨ ꯅꯣꯏꯅꯣꯏ ꯍꯣꯏꯒꯤ ꯈꯨꯜ ꯌꯧꯔꯛꯂꯝꯃꯤ꯫ ꯁꯥꯃꯨ ꯑꯗꯨꯅ ꯌꯨꯝ ꯊꯨꯒꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯤ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯅꯣꯏꯅꯣꯏꯁꯨ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯉꯥꯎꯕ ꯁꯥꯃꯨ ꯑꯗꯨꯅ ꯌꯨꯝ ꯊꯨꯒꯥꯏꯔꯤꯕꯗꯨ ꯅꯣꯏꯅꯣꯏꯅ ꯎꯔꯝꯃꯤ꯫ ꯅꯣꯏꯅꯣꯏ ꯁꯥꯎꯅ ꯁꯥꯃꯨ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯤ꯫ ꯁꯥꯃꯨ ꯑꯗꯨꯁꯨ ꯁꯥꯎꯅ ꯅꯣꯏꯅꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯣꯏꯅꯣꯏꯅ ꯁꯥꯃꯨ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯤꯟꯅ ꯊꯤꯜꯂꯝꯃꯤ꯫ ꯁꯥꯃꯨ ꯑꯗꯨ ꯃꯈꯣꯡꯅ ꯑꯃ ꯇꯦꯛꯂꯝꯃꯤ꯫ ꯁꯥꯃꯨꯗꯨ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯅꯣꯏꯅꯣꯏꯅ ꯁꯥꯃꯨꯒꯤ ꯃꯈꯣꯡ ꯃꯔꯤꯃꯛ ꯊꯨꯗꯦꯛꯂꯝꯃꯤ꯫ ꯁꯥꯃꯨ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯝꯃꯤ꯫ ꯃꯤꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥ ꯎꯝꯁꯤꯟꯕ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯂꯤ꯫ ꯁꯥꯃꯨ ꯑꯗꯨ ꯆꯠꯄ ꯉꯝꯗ꯭ꯔꯦ, ꯂꯩꯃꯥꯏ ꯑꯗꯨꯗ ꯑꯁꯤꯕꯒꯨꯝ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯏꯅꯣꯏꯅ ꯁꯥꯃꯨ ꯃꯈꯣꯡ ꯊꯨꯗꯦꯛꯄꯗꯨ ꯎꯔꯗꯨꯅ ꯅꯤꯡꯊꯧꯗ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯅꯣꯏꯅꯣꯏꯕꯨ ꯀꯣꯅꯨꯡꯗ ꯀꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯅꯣꯏꯅꯣꯏꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯅꯣꯏꯅꯣꯏꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯎꯕꯗ ꯅꯣꯏꯅꯣꯏꯕꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯒ ꯂꯨꯍꯣꯡꯕꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯅꯣꯏꯅꯣꯏꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯅꯣꯏꯅꯣꯏꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯂꯨꯍꯣꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯗꯨ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯥꯒ ꯅꯣꯏꯅꯣꯏꯒ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯤ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯄꯥꯔꯤꯗꯨ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯅꯆꯥꯒ ꯅꯣꯏꯅꯣꯏꯒ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯤꯕꯗ ꯅꯆꯥ ꯌꯥꯕ ꯉꯝꯖꯔꯣꯏ꯫ ꯏꯄꯥꯒꯤ ꯄꯥꯔꯤ, ꯏꯄꯥꯅ ꯁꯤꯜꯂꯤꯕꯁꯦ ꯅꯪꯒꯤ ꯐꯅꯅꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯣ ꯑꯆꯝꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯅꯨꯄꯥ 10ꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯜꯂꯤꯕꯅꯤ꯫ ꯀꯅꯥ ꯑꯃꯠꯇꯅ ꯐꯥꯕ ꯉꯝꯗ꯭ꯔꯕ ꯁꯥꯃꯨ ꯑꯗꯨꯕꯨ ꯃꯥꯅ ꯏꯔꯥꯏ ꯂꯥꯏꯅ ꯃꯈꯣꯡ ꯊꯨꯗꯦꯛꯂꯤꯕꯗꯨꯅꯤ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯃꯥꯒ ꯂꯨꯍꯣꯡꯂꯒ ꯑꯩꯕꯨ ꯃꯤꯅ ꯁꯣꯏꯗꯅ ꯅꯣꯛꯅꯒꯅꯤ꯫ ꯀꯔꯤꯒꯤ ꯅꯣꯛꯅꯒꯗꯧꯔꯤꯕꯅꯣ? ꯏꯄꯥꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯅꯨꯄꯤ ꯑꯗꯨꯒ ꯅꯪꯒ ꯂꯨꯍꯣꯡꯒꯗꯕꯅꯤ꯫ ꯄꯥꯔꯤꯁꯨ ꯃꯄꯥ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯗ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯄꯥꯔꯤꯒ ꯅꯣꯏꯅꯣꯏꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯄꯥꯔꯤꯅ ꯅꯣꯏꯅꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯪꯒ ꯑꯩꯒ ꯂꯨꯍꯣꯡꯂꯕꯁꯨ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕꯗꯤ ꯑꯩ ꯁꯨꯡꯉꯝ ꯉꯝꯂꯣꯏ꯫ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯤꯕꯁꯦ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯡꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤ ꯑꯗꯨ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯣꯏꯅꯣꯏꯗꯨ ꯑꯍꯥꯟꯕ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯅꯣꯏꯅꯣꯏꯗꯨ ꯉꯁꯤꯗꯤ ꯀꯞꯂꯝꯃꯤ꯫ ꯍꯦ ꯇꯥꯏꯕꯪ ꯁꯤꯟꯕ ꯃꯄꯨ, ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯣꯏꯍꯟꯕꯤꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯁꯨ ꯅꯨꯄꯤ ꯑꯇꯩꯒꯨꯝꯅ ꯌꯥꯡ ꯀꯪꯅꯤꯡꯏ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯥꯅꯁꯨ ꯑꯩꯕꯨ ꯅꯣꯏ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯅꯣꯏꯅꯣꯏꯗꯨ ꯇꯥꯏꯕꯪ ꯁꯤꯟꯕ ꯃꯄꯨ ꯃꯉꯣꯟꯗ ꯃꯍꯥꯛꯀꯤ ꯄꯦꯟꯗꯕ ꯑꯗꯨ ꯋꯥꯀꯠꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯄꯥꯔꯤꯅ ꯅꯣꯡꯃꯇ ꯅꯣꯏꯅꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯗꯦ, ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅꯁꯨ ꯂꯩꯃꯤꯟꯅꯔꯝꯗꯦ꯫ ꯅꯣꯏꯅꯣꯏꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯅꯣꯡꯃ ꯂꯩꯄꯥꯛ ꯑꯗꯨꯗ ꯑꯇꯣꯞꯄ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧꯅ ꯂꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯄꯥꯔꯤꯗꯨ ꯂꯥꯟꯐꯝ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨ ꯃꯇꯤꯛ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯗꯨ ꯂꯥꯟꯐꯝ ꯑꯗꯨꯗ ꯃꯥꯏꯊꯤꯔꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯂꯥꯟꯃꯤ ꯑꯃ ꯊꯥꯔꯛꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯗꯨꯅ ꯅꯤꯡꯊꯧꯗ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯅ ꯂꯥꯟꯐꯝꯗꯒꯤ ꯏꯅꯤꯡꯊꯧꯗ ꯄꯥꯎ ꯑꯃ ꯇꯝꯂꯨꯆꯣ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ, ꯀꯔꯤ ꯍꯥꯏꯔꯛꯄ ꯂꯥꯟꯃꯤ? ꯏꯅꯤꯡꯊꯧ, ꯍꯟꯗꯛꯀꯤ ꯂꯥꯟꯐꯝ ꯑꯁꯦ ꯃꯥꯏꯊꯤꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯏ ꯍꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯅ ꯍꯥꯏꯕꯤꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯗꯤ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯌꯦꯛꯅꯕꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯈꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏꯗꯣ ꯏꯅꯤꯡꯊꯧ꯫ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯣꯏꯅꯣꯏꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯅꯃꯧ ꯂꯥꯟꯐꯝ ꯑꯗꯨꯗ ꯆꯠꯆꯔꯨꯒꯦ꯫ ꯑꯗꯨ ꯀꯜꯂꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯏꯃꯧꯕꯨ ꯊꯥꯒꯅꯤ? ꯏꯄꯥ ꯅꯤꯡꯊꯧ, ꯑꯩꯒꯤꯗꯃꯛ ꯀꯔꯤꯁꯨ ꯈꯟꯕꯤꯒꯅꯨ꯫ ꯅꯤꯡꯊꯧꯁꯨ ꯃꯃꯧꯅ ꯂꯥꯟꯐꯝꯗ ꯆꯠꯀꯦ ꯍꯥꯏꯕꯗꯨꯗ ꯌꯥꯔꯝꯃꯤ꯫ ꯅꯣꯏꯅꯣꯏꯁꯨ ꯂꯥꯟꯃꯤ ꯈꯔꯒ ꯂꯥꯟꯐꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯟꯐꯝꯗꯅꯤ ꯌꯦꯛꯅꯕ ꯅꯤꯡꯊꯧꯅ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯕꯨ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯀꯗꯕꯒꯤ ꯇꯧꯔꯝꯃꯤ꯫
ꯅꯣꯏ ꯅꯣꯏꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯂꯪꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯣꯏ ꯅꯣꯏꯅ ꯌꯦꯛꯅꯕ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯎꯐꯨꯜ ꯇꯥꯕ ꯃꯈꯩ ꯅꯩꯈꯥꯏꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯗꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯅꯣꯏ ꯅꯣꯏꯅ ꯌꯦꯛꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯉꯛ ꯑꯗꯨ ꯀꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯟ ꯉꯝꯗꯨꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯃꯈꯣꯏꯅ ꯂꯥꯟ ꯉꯝꯂꯦ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯁꯨ ꯅꯣꯏ ꯅꯣꯏꯒꯤ ꯃꯊꯧꯅꯥ ꯑꯗꯨ ꯎꯕꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯅ ꯅꯣꯏ ꯅꯣꯏꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯅ ꯅꯣꯏ ꯅꯣꯏꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯅꯁꯨ ꯅꯣꯏ ꯅꯣꯏꯕꯨ ꯀꯤꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯏ ꯅꯣꯏ ꯑꯗꯨ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫